ngasi numit yung pung tara ni thorom taba matamda chingmairong gi cemetery dagi nupa amagi asiba haksang fangle ukal na sindun umanglai harauba amadi transgender haiba hiramda nongmagi oiba miyang gi khananai na bagi mifam ama palace compound leiba lamyan basanglen chathari Independence Day thoram gi mangoina na ngasi ayuk Imphal East SP gi midyeng makhada Porompat Police Station amadi Imphal East Reserve Line na Porompat Police Station dagi Imphal East ki DC office mapa phauba lamtu sengdokre Rotary Club of Polo City Imphal amadi Interact Club of Maria Montessori School na sinduna ngasi Yaralpata leiba JNV ki campus da uchar kaya thakre Nongchup thangba Tripura gi India Bangladesh ngamkhai oriba Boksanagar area da Bangladesh tagi Bharat ta changsin nabu honaramba Rohingya taranithoi suba BSF na fagat pangamkhre Naga People's Movement for Human Rights na political amadi khulai paiba lup khudimak na ngasi santi gi wari sanari ba asigidamak yenglaga hingsa gi thabak thadok naba appeal tawkhre Haukiba yumsa kaista numitta Assam ki Dhubri Girls College manakta leiba designated jail dagi nanthoktu chen khiba bandi Hafizur Rahman ngarang Lower Assam gi Chatapara village tagi police na amuk fare Bharat ki awang nongpok state khara da samu thongduna chabagi pau tanarakpada angakpa oinare Assam amadi Mizoram da numit kharani gi mamangda samu charambagi thodok thokraba matung Nagaland da su samu halaga masa semlamba thengnakhre